Imphal-Guwahati की बस Amadi winger service Akanba Cheksin Thourang Marakta Ngashi su passenger chani ki yang rom Imphal THADOKKHRE Guwahati dagi bus Imphal TAMNA HANLAKKHRE chahi ahum makhai hena National Highway 2 da passenger puba gari sing mathau lebruraba matung haukiba tang kungani thoi dagi hauna passenger gari sing service haurakibani ngasi ahum suba numita nupi angang yauna punna passenger chani ki yang rom bus manga amadi winger taret na puduna Dimapur amadi Guwahati gi damakta Imphal THADOKKHRE Adumakpu Sanapati ki Tafaukulda Kanglup ani ki marakta pamdaba thodok thopagi pau fangbana departure ki matam thengthanki adumoinamak laingak nga lokhotpa Thourangda miyamna thajaba leibana maram oiraga pung amada gari sing adu Dimapur amadi Guwahati gi damakta khongsanba hauki amaromdasu Guwahati dagi Imphal tamna halakpa passenger chamaro ngasi numit yungba matung tekta kaidana Khuman Lampakta leiba ISBT da thunglakkhre hairi